ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ International Peace and Social Advancement (IPSA) na safonglakhiba chahi 15 mapung farakpagi lupa fudongbagi thoram pangthokre। Maitai Scheduled Tribe List chanhanabagi matangda atongba kangluptagi mot lawduna laigadaba nati haina Scheduled Tribe Demand Committee na haikre। Amadi India da hawkiba pung kun marida nauna COVID-19 positive oiba miyoy lising mga subna chamagani panting na kre miyoy taramapan na laikidre। Pung anigi poni TV Manipuri pau meeting tabiri bapunaw pula kita KHELLAMBAM na taramna okjari hauzik pau sandokna pizari lengang na paikhatpa thabak thoram singgi asoiba thiduna wangang bagi mahut aikhoi punna thodang loba mathau tai leibak asigi khunai asigi aina kari tawkhrabagi haibadu hangba matam yaure haina chief minister N Birena fongdokre wafam asinga shi khumalampa main gate ta fire brigade ki gari taramathoi lamthabagi thoram saruk yaduna fongdokhibani Manipur Fair Service na sinduna pangthokiba thoram aduda Rajya Sabha MP Laisemba Sana Chauba Laingaki Minister Singh Amadi MLA Singh Manipur gi DGP yauna Manipur Police Department Amadi Fair Service ki makok thongba official singsu sarugya ki gari taramathoi gi manungda water bowser ani Amadi farm and CO2 crash tender gari mapani gari taramathoi asigi manungda gari ani amana Imphal da thamgani aduga lemhauriba gari mapan amana Thobal Bisnupur Jiribam More Kangpokpi Chuachanpu Tamelong Senapati Amadi gi gari amamamni lamtharingai mongoinana anoba technology gi fire brigade gari sing adu chaying tawduna tiliba miyamdasu utki makhata chief minister na fongdokhibada lamdam sida chawkhat khongthang puraknaba laingak amadi miyam punna khusamnaduna thodang lawba mathau tai uwa yanthatpadagi aying asa honglakpada natana ngasidi lamdam sigi pukri turel singda ising matik chana laisilaktre kanglon lan lam khopsin nabadagi ngasidi lambi piksilaktuna mai haulang pok tholakpada kanba lagliba fair service ki gari sing changba faw yadre kanglon tugaiduna yung kai pangsada sajin badagi gari tungjin pham laitraga lainga khaktana Tainabadi Yaroi, Kunai Asida Lairiba Club, Maira Paibi, Social Workers Sing Amadi, Miyampuna Wakal Kanta Duna, Lengak na Paikatpa Tabak Thoram Sing da Thodang Yaba Matoktai, Pangtolakpa Tabak Thoram Singi Asoiba Tiduna, Ngang Batok Lasi Asoiba Tiduna, Laibagi Mahut Aikoi Punna, Laupam Tokpa Thodang Launaba Honasi, Kut Tinduna Wangang Jingaida, Aina Kunai Asigidama Kari Taukrabage, Haibadu, Hangba Matam Yaure Haina Fongdoki. Comment loina taina boya roi lere to kuina thugai ro pakhu boya roi voluntary hoina thoki rapata lekai gi mayam thola kana khoi je tata ama sang boya na ba fire service si gi je mai ho lang pok se global warming si ka kari ga khoi bhab ama ta dre ne khoi se tata gari acho bo se sang boya ma se sing do igera tam do igera maro ni Imphal manungi adu singi district headquarters sing lampa khota khopsan na bis to pio bo si khoi ne lairu ri ba machine mayam si mayam gi like kan na ba property kan na ba ne ba adu si sang boya da mai dong ni jaki matang su dungai yenga ga lai birano please come and join thola ga yobu isa isu mayam ma sola bani la munga phara bani thamai banda phara bani International Peace and Social Advancement (IPSA) na sapong lakiba chahi kun mga mapung farakpagi
lupa fudongbagi thorong ngasi thamaibangi Dam University campus ta laiba ima kutong hanbi sanglenda pangthokre thoram aduda Jennings-ki director Dr. Divan Laisram IPSA-gi president Taurangbam Birjit IPSA-gi chief advisor Hais Ibotombi Khuman UCM-gi president Joychandra Konthauzam MAO Union Infal-gi president Dr. Puni Losi Tangkhul Naga Food Hills Organization-gi vice president RV Son Jimik amasung Aimol Tribe Union-gi president RT Akhel Aimol na chingbana maru oiba miyoi oina saruk yaki thoram aduda IPSA-gi president Taurangbam Birjit na phongdokhibada hauzik India laingak na awang nongpok state sing maru oina Manipur da tuhatpiba manbagi thawong kaya leptana chatharakpa leptri handaktasu India laingak ki yathang matung inna awang nongpok ki state sing da nampuda Hindi lon tambigadabani haibasina state singi leijaramba chatharap Thawong asimag IPSA nasu akanba maungda yaningdaba utli mahakna hai India da Tiluba state ama oina India gi ningtamba numit thoram ikai khumnai adubu chahi lisang sitna August 16 gi athauba singi ningsing thoram amadi mathangi numit August 13 gi Manipur gi ningtamba gi numit fauba konsinduna yumthong khuding India gi firan paihan kiba aduma nungaitaba fawi Thawaina India gi ningtambagi numit ki thoromgi manung chanhan kiba aduma laibak thibani Loinana August 13 da pangthoknariba Manipur gi ningtamba numit thoramda chahi asigi oina di lonthupnaba manba mawongda athingba pikiba adusu akanba mawongda kandem tawi lamdam asigi miyamna chahi kayagi mamangdagi tanduna lakpa inner line permit ILP system asikhak natana yalhau furup asi kannaba lambi laitri adubu system asigi ves year lising amaga chamapan humfumatoi oihankiba asima laingak asina lamdam asigi karimata khandaba thawongni Laingang na firep asi lauramdaida JCLPS ki amadi lamdam asigi miyam amata tanaramdaba asisu laibag thibani lainga ki thawong asidi chahi kayadagi ILP gi base year lising amaga chamapan yangkhai mathoi oigadabani haina ihau hauduna lakiba lamdam asigi miyam amadi hanagi lainga pu ushit thawoidabani haina lawi haina su mahakna makhatana phongdokhi Nolaga lega to bunmi asdes da ling ta bagi Bharat ki independence day ka mari lena salla kanda ai koi yum to ku puding ni da har ga tiranga gi kanosika mari lena na
India government pakai sebab itu sebab masalah betul tu. 13 Agustus pun seluruh kanda maling marang ba state sigi boleh nanti maling marang besar tu mau kan laki foto itu untuk kita thayai nak betul betul noai tu foto ni. Manipur gi Yelhomi Oriba Mitei Meitei Settle Tribe List Chanhan Bagi Matang Mipum Kuding Dagi Amadi Atopa Kanglup Kuding Dagi Mot Lauduna Laigadaba Nate Masi Lengak na Kanjaba Matau Tai Mitei Meitei Kanjanaba Matangda Atopa Dagi Mot Lauduna Lairagadi Chahi Chama Oirsu Waroshin Lakloi Haina Settle Tribe Demand Committee Manipur STD-CM gi Working President Lasam Lokendrana Fongdokre Ngasi STD-CM na Sinduna Konung Mamangda Mitei Meitei Bu Settle Tribe Lista Chanhalu Haina Purai Romba Ima Kaithel na Sinduna Pangtokiba Wakat Mifamda Wafam Asi Lokendrana Fongdokibani Mahak na High Chief Minister na Meitei Settle Tribe Lista Chanhan na Bagi Matangda Atopa Kanglup ki mot low kisi haiba wafam asi ya haihaning de Jingda piriba ngaklau adu tamda su lairiba mutki dauraba Meitei asishu kanjana ba ngaklau piyu haibani masida atopa Kanglup na su yafam thokte Laingak na Meitei bu Settle Tribe Lista Chanhan na ba chap chana honabiyu masina Jingtam nusinana hingminaba amadi apun bagi saktam ngakpada mating oigani naha kayana akan ba khongjang sangsinaba sem sarabani adubu laingak asina positive response pirakini haina wakhalonda STD-CM na khamduna laibani atubada Settle Tribe Lista Chanhandrabadi maduda akan ba khongjang lakpa yai naha singbu fazinduna laibangam loi haiki Boleh dia kan mami tamaga pasai dah masih ani luangi maya kaba kali kat mana dia si apa ya aduna adugi constitutional provision do adudage ngaklo man loge harebadi article 9 clause 1 gi magi 5 clause 5 ki matungina schedule tribe ki list chalaga schedule tribe interest already ni adumai ni me yam changdo yaro ha provision di makhada koina schedule tribe ki list changan du haibani adun maramorga maitei nang fundariba tampaka na haiba lamsisu ching the piri ba ngaklo do chap mangan pi helaga manipur apum base constitution gi sevrada mapihan ba lona na maitei su sidagi मुल्लगा ने मैम तीनरी से असिकी अकीब से कोहलगा मैते की ओइबा तुंगोइबा मागी येलोमी की सक्तम लोइना न मागी लैंड तो लेत्रगे येलोमी सक्तम ले Haukiba September tang taragi ahingda Manipur Police na phare hariba Thokchom Suresh Erais Parihanba Elias Tombi Apokpagi Ming TH Kumar Kurai Kongpan Sajor Laikai Asi UNLF amasung Manipur People Army MPA gi active kadar natte haina loop asina fongdorakli loop ki cherol amana hai mahak ing dising amaga chamapan marifu tarani pangi February da MPA gi tarahundoi suba base da pass out tawduna BMT fangi adumapu mahaki hakchangi fibamna maram oiraga chahi adu maktada pothanabagi ayaba piduna mayumda micham ama oina laikhraba miyoi amani mahakna pothakraba matungda UNLF ka karigumba makhal amataga mari leina khidri nakal amaramda September 12 amadi 13 da pauche sing local TV news sing da Imphal West ki SP gi warol yumpham oiduna phongliba bomb thamlambada chenaba Miyoi Ketrimayum Borgendro Elas Yaifaba Chahi Nimfumatoi Apopa Ketrimayum Kunjakesor Kongwan John Tree Amadi Thamaiban Yunam Laikai Dagi Ahibam Nabin Sahi Nimfunipan Apopa E Nabakumar Hairiba Miyoi Ani Asi UNLF ki active kadar nate Makoi Aniga UNLF ka Mari Amata Lainade Borgendro Dagi Fangi Hairiba Letterhead Chamaga Taramapan Adunasu UNLF ka Mahaka Mari Lainade Haibasi Mayek Sengna Takchare UNLF ki letterhead ti lupa machugi thawan michakni haibasi miyamda hanana thamkraba wafamni loinana letterhead aduda khudye piriba Department of Finance ki director KH Laishemba haiba ming asi UNLF ta laite haina United National Liberation Front na thadorpa cherol asina makha tarakli
Jiribam District ki manung chana lairiba Boro Bekra Subdivision gi amata ngairaba Boro Bekra Higher Secondary School gi upgrade taubada hapkiba oza sing awatpa chemistry gi oza amadi regular principal natraga vice principal atuwada thabira o karigumba thabirak trabadi mathang thagi tang amadagi matam chuppagi oina school thong thinglagani haina ngasi school asidagi yamlaba mahairoi singna rally ama chattuna Manipur gi Chief Minister Education Minister, Local MLA, Director Amadi, Jiribam gi DC Yauna Boro Bekra Subdivision gi SDCM Bebananda gi Kuthangda Memorandum Pisinkre, Kongchet Adu Loiraba Matungda Boro Bekra Higher Secondary School Student Union, BHSSSU gi General Secretary P. Sanjuna Haikibada, Class 6 dagi, Class 12 Faba Laiba Punna Mahiro Chache Rom Tamliba. School asida oja matik chana amadi suna laite masina maram oiraga awatpa oja sing PBU haina rally chatuna Boro Bekra gi SDC gi kutangda memorandum ama pisin ba lakchabani school asigi regular principal amadi vice principal laite chemistry oja laitrabasi atubada thabira o amadi school asigi dama hakibo oja sing doina atopa mafamda transfer tawthokiba oja sing atuba matamda amuhanna Taraknaba Amadi School Asigi Education Amadi Computer Science ki subject ki matangda chahidagi hangnaba haina taksin ki rally aduda aikoi stride pamde lairik tamba pami oza yaudana lairik kamaina tamdoino awatpa oza hapiyu Boro Bekra School gi mahairo singbu khanbiyu haiba plate card kaya paiduna rally adu chatki rally adu Boro Bekra gi OC Sam Masa yauna thohaningdaba Thodok Toktanaba ngak senbagi thabag singshu paikhatki MSUG Democratic Institution asida bom langsinduna masibu muthatnaba hotnaba kangbuga khusamnaduna gundagi thawong MSU headquarter da chatharambabu Satharamba Thaudopu All Manipur Student Union Jiribam District Committee na akanba mauda yaningdaba fongdokre MSU Jiribam District Committee gi Secretary General C N Chingdemba na MSU da hana yauramba adubu India gi General Election gi mikhalda political parties singi public meeting da wangangloi oiduna election campaign yaukraba atopa mahailup amadi CSO singda thaudang laukraba MSU mayokta anti union oiba thabak kaya phone chatharakraba MSU ga karigumba hiram amatada mari leina khidraba Samna Kidraba Miyoi Karana Lana Lamjingduna MSUbu Manipur Laimaida Laihanba Pamda Bastinga Lautuna Raga Haukiba September Tarada MSU Head Office da Hana Thorang Tauduna Pairakpa Vener Putoraktuna Special General Body Meeting Pangthokre Haijiliba Asi Mahairoi Kunai Asibu Karisu Laitana Khanbani Haiki Mahakna Hai Hozik Lairiba MSUgi Thaupuba Singi Mafamda Lauthokle Haina Cherol Thokchilakpa asi Manipur miya maru oina mahairoi khunaibu ushit thawaidabagi thawong amani tha adumaki mamangda mediada phongdoktuna lakliba 15 September da pangthoknaba semester sari ngapigani sem sariba MSU gi chahigi oiba general body asi pangthokpada khurau thangnaba silakpa lalongni loinana police na gunda fada Tauba Singbu Pukning Taugatuna MSU Headquarters Sis Tauribasi Taubiganu MSU gi President, Vice President, Secretary General Yauna Executive Council gi Mathakta Sirak Liba Maral Asi Yumfam Yaudaba Chatnaba Yadaba Ngaktani Amadi Haujik Puriba Executive Council Asigi Lising Anikun Humdoi gi Mars Thada Loigadabani Haina Mahakna Makataki Democratic institution asida bom nangsinduna masibu muthatnaba honaba kangbuga kusanaduna gundafada ithong MSU headquarter ga tatharambu akanba maungda yaningda fundugli MSU da han yaromba adubu India gi general election gi bota political party singi public meeting da wangangloi oduna election campaign yaukraba atoba mahiluk amadi CSO singda thawdang laukraba MSU gi mayokta anti union oiba habakya pongna sathakraba MSUga karigumba hiram amatada mari Paugi Marakthana Atemba Break Ama Lauminasi
TS Enterprises Kashamthongna organize tawba manga suba langbal kaitil lakadoriba September gi tang taraga tuktagi October gi tang taraga thoi phawba Palace compound na leiba apta kangjebung da pangthok sargani Langbal kaitil asida Manipur da leiriba furuk khudingmakki cultural item amadi store sing thongbigani Mangarak suba langbal kaitil asida national amadi international gi oiba store chama hena saruk yagadori Nepal tangdana pangthokpa festival amani festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su langbal kaitil ubo khongbigani Please come and enjoy at Langbal Kaitil Please come and enjoy at langbal kaitil Break ki matungda taramna oktari makhataba pau pizari Jingmerong da laiba sanapung UJB ground da huran lona tauduna patata silambabu Yaning da ba uttuna Jingmerong gi khoishaw naraba miyam huptuna irang haukre thaudo asiga mari leinana Jingmerong mamang awang laikai singdup ki secretary khumbong mayum Thangambana mafam marang khangdaba sajinaba pata paiduna thamaiban sinam laikai dagi miyoi ama leiramle haiduna ing dising aniga kundagi ke sokna duna lakpani amadi lamdam asigi sanaroi kayagi sanafam amadi lamdam sidi thabak thoram kaya pangthokpham oiriba maru oiba lampak asi ngasi eviction tawni haiduna numit kharanigi mamangda order thoki haina phongdoki mahakna makha taraduna hauzi pata asi hari piari giming da lay adubu miyoy asi mafam asida layba nate kanano karino haibasu khangba ngamdaba miyoy asina huran lanada changsilakpa asi yaning daba uttuna irang asi haubani loinana apunba chingmairong na ipa ipuna thamlamba lampak asi lammache amatamang haloi amadi lampak asibu kanaba angamba thakta sem saduna laire haina su phongdoki ꯑꯩꯈꯣꯏ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯣꯏꯅ ꯂꯦꯞꯆꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯄꯁꯨ ꯂꯩꯇꯦ ꯃꯈꯣꯏ ꯂꯧꯇꯨꯅꯔꯒ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯃꯈꯣꯏꯅ ꯄꯇꯥ ꯇꯥꯟꯖꯜꯂꯒ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯨꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯁꯥꯒꯠꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯂꯦꯞꯆꯕꯁꯤ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯡꯍꯜꯂꯣꯏ ꯑꯃꯁꯨꯡ ꯃꯁꯤꯗ ꯁꯤꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯉꯝꯕ ꯊꯥꯛꯇ ꯅꯠꯇ꯭ꯔꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯕ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯚꯤꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯩꯈꯣꯏ ꯆꯪꯍꯟꯖꯔꯣꯏ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3ꯗ ꯄꯥꯡꯊꯣꯛꯈꯤꯕ Samyukta Kishan Mochargi Jati Githaki Mifam Amada Leibak Asigi Masing Yamlaba Laumising Mayok Nariba Kudong Chadaba Kayagi Matangda Kupna Kana Kibaga Loinana Laumi Singi Sentok Lambi Hengat Hanaba Takshinduna Lakiba Machang Oiba Dabi Sings Samna Hairabada Electricity Amendment Bill Lising Ani Kunitoy Handoknaba Minimum Support Price Dr. Swaminathan Commission Gi Recommendation Makada Ain Gimatung Inna Chatna Hannaba Nahonana Pukhatpaga Loinana Chahi Humfu Helaba Tabak Subangamdraba Laumi Amasung Silang Laumi Singda Thagi Pension Pinaba Amadi Private Insurance Company Natana Laingakna Sakhanglaba Insurance Company Makada Laumi Amasung Silang Laumi Singda Crop Insurance Ki Kudong Chaba Fanghanaba Ware Mod Amata Oina Pass Tauki Samya Yukta Kishan Mochagi Charter of Demand Sing Mapung Fana Tabakta Ontoknaba Lakliba September 15 Dagi Kun Mga Fauba Lok Sabha Amasung Raja Sabagi MP Singda Hariba Charter of Demand Sing Bishan Bagi Kongjang Sangsan Bagaloinana Lakliba October 3 da Uttar Pradesh Ki Lakhipur Khori Laumi Mihat Chahi Ama Mapung Farakpa Kumonga Mari Lainana Laibak Sin Batungna Black Day Gi Thorom Pangthoktuna Laumi Singna BJP Lenga Ki Asoiba Agriculture Policy Miyamda Khangangani Haina Manipur Laumi Lupna Thadorokpa Cherol Amana Pali
Election Commission of India ECI na laukhalakpa akanba thaba amada laibak asigi tongan state singda laiba registered unrecognized political party RUPP 86 political party singi category singi list tagi lauthokkhibada natana masigumba atopa political party listing chaniga yankai humdoi punna inactive oiraba RUPP singni haina lauthokre masiga tharaga chahi asigi megi tang kun manga dagi ngasi fawbada ECI na piba chana pathap singi matung inna tawpham thokpa thabak sing pangthorak tabagi damag inactive oiraba registered unrecognized political party singni haina Lauthoklaba apunba political party changaga kuntataret sure pau asigi matung inna ECI da representation of the people ki section 29A gi makhada laibak asida lairiba political party punamagna karigumba makhoi gi party adugi maming party adugi head office ki mafam hongdo hongjin tawraklaba natraga office bearer sing hongbaga loinana address na chingbada ahongba lairaklagadi Panthaba Taudana Ahongba Singh Adugi Matangda ECI da official oiba aiba cherol piduna khangadabani adubu matamgi matung inna pirakadaba pau sing piraktabadagi state amadi union territory singi chief electoral official singna haiba RUPP 86 asi laibra haina chattuna thijaluraba matungda fireb asi lauduna party sing asi list dagi lauthokpani hairi Congress ki MLA Taramathoi leibagi manungda Goa gi hanagi chief minister yauna MLA nipan ngarang BJP da yaukre makhoi sing adudi Goa gi hanagi chief minister Digambar Kamat Michael Lovo Delilan Lovo Rajesh Padesai Kedar Naik Sankab Amodkar Anaisho Sekwirar Amadi Rudolph Fernandez ni Lovo na haukiba yumsakaishan numita Congress Legislature Party gi maru oiba mifam ama pangthoklaba matungda Congress Legislature Party asi BJP ga Mars taunaba warep asi laukibani hairi tungda MLA sing aduda Mars taunaba letter ama secretary da pishin ki hairi masina maram oiraga Congress ki MLA ahum khak ngai haure hairi nakal amarom da BJP gi seat kun lairamba adu kunipan fauba Oyanki, Goa gi CM Pramod Sawana Rahul Gandhi na hauzi chathariba Bharat Jodo Yatra asi Congress Jodo Yatra haurani haina phongdoki Ngarang Tripura gi Chipa Hizala district ki manung chana laiba Bisramganj area da sinkiba political events amada Tripura Pradesh Youth Congress ki president Rakhu Das na attack tawkre amadi attack aduda Delhi dagi lakpa senior leader Maumita Kali su aso apan nangkre hairi BJP workers sing na mafam aduda irang sawatuna gari kaya ama amang ata thohan ki hairi irang thokliba Mafam aduda Congress ki worker kaya building aduda thokpa yadadana leiriba aduda hanjan attack chatharak laba fawba police singna makhoibu kannaba honakidi haina das na maran siragni pau amagi matung inna ngarangi irang adu Congress amadi BJP gi workers singi marakta thokibani hairi amadi irang adu nemtha hannaba yamlaba police personnel sing TSR trooper kaya ga loinana mafam aduda changsin ki hairi Union Health Ministry gi data gi matung ina India da haukiba pungkun mari asida nauna COVID-19 positive oiba miyoi lising mga supna chama gani pan thengna kre miyoi lising mga supna chatuka humfu tara mga na laina asidagi fagatki amadi miyoi tara mapanna laikidre masiga tharaga hauzik fawda laichet asin maram oiraga laikidaba migi masing punna lak Manga lising kunipan subna chaniga tarataru oikibaga loinana hauze India da COVID na naduna laiba migi masingna lising nimfu manga subna chatraka nimfu mapan oiri positivity rate na chada ama dasmik mari oiki amasung fagatpagi chang na chada marifu tara nipan dasmik taret ama oiki Health Ministry gi matung ina hauzik fawada laina asidagi ngak Thoknabagi laibak asigi oina kro chaniga tara manga hena COVID vaccine kap thokre hairi
Loisilakpada maruoiba pau amuhanna pizari. Laingakna paikhatpa thabak thoram singgi asoiba thiduna wa ngangbagi mahut aikoi punna thodang lawba mathau tai haina Chief Minister na phongdokre. International Peace and Social Advancement IPSANA safonglag kiba chahi kun mga mapung farakpagi lupa fudong bagit thoram pangthokre. Mitay bu Saddle Tribe Lister chanhan bagi matangda atopa kangluk tagi mot lauduna laigadaban natte hainai Saddle Tribe Demand Committee na haikre. Amadi India da haukiba pung kun marida nauna COVID-19 positive oiba miyoy listing mga sumna chamagani panti na kre miyoy taramapan na laikidre. Matang sila nungtilgi poni TV Manipuri Pau loishinjare meeting tabiri bapo na po amuhan na kurumjari.